우리가 눈치 우리가 그렇게 생기는 이해해. Ngarang bikoi honorable CM na honorable CM se koi Manipur miyam gi ekoi lu chingba aduga yamna tai de leba adugumba miyam ni kai khuna ri honorable CM ado honorable CM na haukiba tharme 2023 dagi hongna hoji phawbada Manipur da thokliba irang se irang asi thon bada choba thodang loriba Kukizo Council haiba organization asiga honorable CM ga lorana Guwahati da thokliba irang siga mari lena wari sanagane habse hukume madi Manipur miyamna ai tasengna yanin de ko phongdokra aduga tasengna khoina karigumba honorable CM na initiative lobiraga irang si lusinana ba santi purakna ba hona bada tangai phadana wari sanana bagi thogang wari sanana bagi tabak ase Manipur gi inter singmadi tam da Manipur manung da pangtho magadi Manipur miyam amadi kokomina koi taramo oksei habu sukoi phongdokrabu adubu miyam gi apamagi mayokta honorable CM na miyam na yaningde miyam na pamde habase khangna Guwahati da wari sanagwigi tanja adu lokre adu lokhiba da madugi tanja adu mapanda sanaba wari sanaba dugi tanja adu lauraga Kukizo Council na buffer zone amadi separate administration gi oiba demand he na mayek sing masi yam na yokthi bani adu hoji phaboda ekhoi sanaiba wari dugi yam clear cut oiba picture du kari no base Manipur miyam su kha aduga sanaiba wari du kari no habida honorable CM na athuma tamda leba miyam da mari sumna baudi bu pau bifam thoi bauda bim thoi na haiba opposite thamjani adugo loyera hauji ekhoi miyam da hangba ya ba khamdi honorable CM da Manipur da buffer zone khangde Manipur da buffer zone leite na haiba se masi hangba ya ba hangdi buffer zone leitraga kari gi damakta national highway da miyam na free movement phangdri na toma kang flup yam gi lifeline ori ba national highway si hoji phawda miyam na chatok chasin toba maning tong any community kudimok na khoi to phangre adu kari gi damakta Manipur da leiba irang sina maram ora kanda IDP lising humfu hena mayum kai da hanjil ya drik la lawmi sini kaya na masa gi lokhom da masa gi tabuk subom kaya da maning makha tong na tabuk subu no ma ya drik la kari gi damakta honorable CM na buffer zone leite hairagadi irang sina solaba miyam amadi miyam gi oiba yafara gi damakta Chuchampur da More da kangpuri da selaga kari gi damakta honorable CM na miyam duga tana tingbagi oiba tanjadu mafam da chatlaga tawbagi oiba mana madu pangthopa ngamdribna kari gi damakta buffer zone leite haraga kari gi damakta Manipur manungda Manipur gi hingting amadi tamgi area amada honorable CM na adumba irang siga kaleina ba kanglu proof yam da ai ko bari sanabagi tanja ai ko lobo ngamdriyo kari gi damakta Guwahati da chatibana kari gi damakta Guwahati da phamlibano masi buffer zone leina tra leite habigi sab sab mayek to lamdam sigi miyam na khangi masi kanan thon no aduga hojik ai ko gi iramdam asida maru le tampaki jaga da irang adugi hojik irang aduna hokre hojik ti ai ko jaga sida tampaki jaga da Manipur da khundamina ba tonga tonga kanglu phuru kuki zo yauna mar yauna any community khudima Imphal da la aga ana layeng sang layeng ba hosal kaya da airport da tok sin tawba aduga ngaran nam du ai koi gi popular government ji la matam do wasak lo matam da kuki zo MLA mayam la aga wasak lo bu yaw ba masi ai koi jaga gi tampaki jaga da di khudimok mayam si apan bam ta leiti ha takpani aduga chingda thamiba
buffer zone gi oiba yam clear oiba leite haigasu mayek singmase miyam thajab thamiba buffer government asina mayek sengna miyam gi interest khangna mahausadagi manipurda tangdu leitana leiba manipurgi satamado hanjinada honaba thamui sengom sangi aduna miyamga tana tiknabagi aduga miyamgi apam pam da yengdana asmaina hekta honorable semna magi kalikna aikogi miyamgi apamagi mayukta miyamna yaningdena phongdo phawda pangthok to base masi tungda tawhido fai masina idamdam sigi hena yafabu oigani aduga loinana hoji aikoida miyama thajai popular government si lakpasina hana leremba PR gi government dudi popular government si lakna athubo tamda resettlement gi oiba lenga na PR government lenga da pirangi ba resettlement to bagi thajaba matam bihiba madu athubo tam thabo oina othro kanena thajaba leijaba miyam ga tana tinga thabak taro kanena thajaba leiba khudong mayam se masi hojiti ngarang thokiba thodoksina aikoi popular government sina miyam gi sentiment yenga miyam gi apama da thamoi seng thabak yam taro kadamro haibagi aikoi thajaba wakati aikoi ba madu miyam tam tam bangai masi mangago batamda lamdam sigi thami degi thuri bi irang asina iramdam sida adukam ting miyam se kamthena awaba se thing khang awaba se mayong nariba adi sena khaide bagi mami ting mapi taribo miyam sigi awaba khadan kokari habagi thajabado mangan bigano miyam interest thabak tawbiyo haibo khamje haijaraga ngasi ai matam se tension je